ꯁꯤꯗ ꯂꯩꯔꯦꯀꯣ ꯅꯅꯥꯎ ꯍꯣꯏꯁꯤꯕꯨ ꯀꯩ ꯃꯜꯂꯤꯅꯣ ꯏꯃꯥ ꯎꯇꯤ ꯇꯧꯗꯧ ꯃꯥꯜꯂꯦꯅꯦ ꯉꯁꯤꯗꯤ ꯈꯦꯆ꯭ꯔꯤ ꯇꯧꯗꯣꯏꯔꯥ ꯑꯁ ꯌꯥꯔꯦ ꯍꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯔꯦꯟ ꯉꯥꯏ ꯑꯃꯨꯛ ꯆꯪꯉꯛ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯗꯤ ꯑꯁꯣꯝ ꯂꯣꯏꯕꯒ ꯍꯥꯏꯔꯣ ꯃꯥꯅꯦ ꯂꯥꯛꯇꯕꯗ ꯀꯌꯥꯗꯤ ꯑꯩ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯏꯁ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯍꯦꯛꯇ ꯂꯥꯛꯇꯣꯏꯅꯦ ꯀꯥꯡ ꯅꯨꯃꯤꯠꯇꯕꯨ ꯀꯩꯅꯣ ꯈꯦꯆꯤꯁꯦ ꯀꯥꯏ ꯆꯠꯂꯨꯗꯣꯏꯅꯣ ꯁꯤ ꯂꯥꯛꯏꯅꯦ ꯏꯃꯥ ꯀꯩꯅꯣꯗ ꯅꯅꯥꯎꯒꯤ ꯃꯥꯗꯔꯗ ꯀꯩꯅꯣ ꯄꯤꯕꯤꯌꯣꯅ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯣꯖꯤꯠ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯕꯤꯌꯣꯌꯦ ꯃꯁꯦ ꯁꯦ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯎꯅ ꯅꯅꯥꯎꯗꯤ ꯈꯪꯕꯅꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯐꯣꯂꯣꯋꯔ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯗ ꯀꯀꯥ ꯑꯣꯖꯤꯠ ꯍꯥꯏꯅ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯅꯩꯑꯕ ꯑꯗ ꯅꯅꯥꯎꯅ ꯏꯁꯤꯡ ꯆꯥꯎꯕꯗ kaya ojit nanaw gi mother ni sina masag si chama nam ne chero copy ne au hei di ne uti de phajana hauna thonga da ba kaino se yaure usoi si yaure khatta ta is ne ne da ba ye si ba nanaw mother ni masak phajal the kaya mo ne masa na pisi sister bi dai do ya asi dai ni yo ka ke bi wa da ne ma de ki no masa ga mo masa ayu na pau hai do ya da ado ne ayu surprise sang ge da surprise ka ne ko di la ka ne na pau hai da di anje khara ki da na ko ta na pichung ga di action wari ga di chai tai ne kari no cái nó tới video sẽ sắp không ta ya mà tàu nó ya ya 오랜 키시 너무 나게 야래 하이메 이제 레오 야 레오로 너 근데 밥 먹어